ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯆꯠꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯤꯁꯇꯝꯁꯦ ꯑꯩꯈꯣꯏ ꯂꯣꯏ ꯇꯣꯇꯦꯜꯂꯤ ꯀꯣꯂꯥꯞꯁ ꯑꯣꯏꯔꯦꯕ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯁꯤꯡꯁꯤ ꯈꯪꯅ ꯈꯪꯅ ꯈꯪꯖꯤꯟꯅꯗꯕꯁꯨ ꯌꯥꯎꯏ ꯈꯪꯗꯕꯁꯨ ꯌꯥꯎꯋꯦꯕ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯁꯤꯒꯤ ꯋꯥꯐꯝꯁꯤꯗꯒꯤ ꯃꯃꯥꯡꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯑꯃ ꯑꯩꯈꯣꯏ ꯈꯨꯗꯝ ꯄꯤꯔ ꯌꯦꯡꯃꯤꯟꯅꯁꯦꯕ ꯁꯤ ꯆꯦꯡꯒ ꯌꯦꯜꯂꯤꯗꯅ ꯆꯦꯡ ꯌꯦꯜꯂꯤꯒꯁꯤ ꯍꯧꯖꯤꯛꯀꯤ ꯀꯦꯟꯗ꯭ꯔꯒꯤ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯡꯗꯨꯅ ꯃꯥꯏ ꯃꯥꯏ ꯋꯥꯀꯔꯁꯤꯡꯗꯨꯅ ꯌꯦꯜꯂꯤꯕ ꯃꯑꯣꯡ ꯃꯇꯧꯒꯁꯦ ꯑꯌꯥꯝꯕꯅꯀꯣ ꯃꯣꯏꯒꯤ ꯑꯍꯜ ꯂꯃꯟꯅ ꯊꯝꯃꯝꯕ ꯀꯩꯗꯒꯤ ꯀꯣꯠꯇꯒꯤ ꯐꯧꯁꯦ ꯄꯨꯊꯣꯔꯛꯑꯒ ꯇꯛꯑꯒ ꯃꯣꯏꯅ ꯄꯤꯕꯤꯕꯒꯤ ꯇꯥꯏꯞꯇꯒ ꯇꯧꯋꯦꯕ ꯑꯩ ꯁꯨꯝ ꯈꯜꯂꯤꯕꯅꯤꯀꯣ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯚꯥꯔꯠ ꯁꯔꯀꯥꯔꯒꯤ ꯊꯧꯁꯤꯜꯂꯝꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔ ꯌꯧꯔꯦ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔ ꯌꯧꯔꯀꯥꯟꯗ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅ ꯃꯗꯨ ꯊꯧꯁꯤꯜꯂꯝꯒꯤ ꯃꯈꯥꯗ ꯄꯩꯁꯥꯁꯤ ꯀ꯭ꯔꯣꯔ 350 ꯌꯥꯝꯈ꯭ꯔꯕ ꯁꯦꯟꯅꯦꯕ ꯃꯁꯤ ꯁꯦꯜꯐ ꯍꯦꯜꯞ ꯒ꯭ꯔꯨꯞ ꯁꯦꯝꯕꯤꯌꯨ ꯁꯔꯀꯥꯔꯅ ꯀ꯭ꯔꯣꯔ 350 ꯀꯥꯏꯊꯣꯛꯇꯨꯅ ꯂꯩꯈ꯭ꯔꯦ ꯁꯣꯏꯗꯅ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯅꯪꯅꯕ ꯁꯣꯏꯗꯅ ꯃꯌꯥꯝꯒꯤ ꯑꯋꯥꯠꯄ ꯃꯦꯟꯖꯒꯦ ꯍꯥꯏꯅ ꯍꯥꯏꯖꯔꯀꯥꯟꯗ ꯑꯩ ꯂꯣꯏꯁꯤꯟꯖꯔꯤ ꯃꯁꯤ ꯑꯃꯨꯛ ꯊꯥꯗꯔꯒ ꯃꯤꯌꯥꯝꯗ ꯃꯣꯏꯅ ꯍꯥꯏꯁꯤ ꯆꯍꯤ 3 ꯍꯧꯖꯤꯛꯀꯤ ꯂꯥꯟꯒꯤ ꯆꯩꯊꯦꯡ ꯅꯪꯉꯕ ꯑꯋꯥ ꯅꯪꯉꯕ ꯅꯨꯄꯤꯁꯤꯡꯁꯤꯗ ꯑꯩꯈꯣꯏ ꯃꯣꯏꯅ ꯀꯩꯅꯣ ꯇꯧꯅꯤ ꯍꯥꯏꯕꯅꯦꯕ ꯃꯗꯨ ꯈꯤꯇꯪ ꯃꯣꯏꯒꯤ ꯏꯀꯣꯅꯣꯃꯤꯛ ꯀꯩꯅꯣꯁꯤ ꯐꯤꯕꯝ ꯐꯒꯠꯅꯕ ꯁꯦꯟ ꯊꯨꯝꯒꯤ ꯐꯤꯕꯝ ꯐꯒꯠꯅꯕ ꯃꯗ ꯃꯤꯠꯌꯦꯡ ꯊꯝꯕ ꯇꯧꯕꯤꯅꯤ ꯍꯥꯏꯕꯅꯦ ꯌꯥꯝ ꯐꯖꯩꯌꯦꯕ ꯑꯩꯅ ꯑꯗꯨ ꯇꯧꯕꯤꯔꯣ ꯑꯗꯨ ꯀ꯭ꯔꯦꯗꯤꯠ ꯑꯗꯨꯝ ꯂꯧꯖꯧꯕꯗꯣ ꯁꯤ ꯀꯅꯥꯏ ꯃꯇꯝ ꯇꯧꯕꯤ ꯍꯥꯏꯗꯤ ꯕꯤꯖꯦꯄꯤꯅ ꯂꯩꯉꯥꯛꯄꯩ ꯃꯇꯝ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯈꯦꯝꯆꯥꯟ ꯃꯇꯝ ꯇꯧꯔꯝꯃꯦ ꯍꯥꯏꯁꯦ ꯃꯣꯏ ꯑꯗꯨꯝ ꯐꯪꯖꯒꯗꯧꯅꯦꯕꯁꯦ ꯐꯪꯗꯧ ꯂꯩꯕꯁꯦ ꯀꯔꯤꯒꯤꯅꯣ ꯑꯗꯨꯛ ꯌꯥꯝ ꯆꯥꯎꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤ ꯁꯔꯀꯥꯔ ꯄꯥꯏꯕ ꯃꯣꯏꯗ ꯈꯔ ꯍꯦꯟꯅ ꯏꯝꯐꯦꯁꯤꯁ ꯄꯤꯖꯗꯣꯏꯅꯤꯀꯣ ꯑꯩꯈꯣꯏ ꯍꯥꯏꯖꯩꯁꯦ ꯑꯗꯨꯛ ꯆꯥꯎꯕ ꯄ꯭ꯔꯤꯊꯤꯕꯤꯗ ꯈ꯭ꯋꯥꯏ ꯆꯥꯎꯕ ꯄꯣꯂꯤꯇꯤꯀꯦल ꯄꯥꯔꯇꯤ ꯑꯃꯗ ꯂꯩꯔꯤꯕ ꯑꯗꯨꯒꯨꯝꯕ ꯍꯧꯖꯤꯛꯁꯨ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔ ꯄꯥꯏꯕ ꯚꯥꯔꯠꯇꯁꯨ ꯄꯥꯏꯕ ꯚꯥꯔꯠꯀꯤ ꯃꯐꯝ ꯃꯌꯥꯝꯁꯨ ꯄꯥꯏꯔꯤꯕ ꯑꯗꯨꯒꯨꯝꯕ ꯀꯥꯡꯕꯨꯁꯤꯡꯗꯨꯅ ꯃꯅꯤꯄꯨꯔꯒ ꯄꯤꯛꯈ꯭ꯔꯕ ꯁ꯭ꯇꯦꯠ ꯑꯃꯗ ꯃꯊꯪ 2027 ꯁ꯭ꯋꯥꯏꯗ ꯈꯣꯡꯆꯠꯇ ꯑꯩꯈꯣꯏ ꯏꯂꯦꯛꯁꯟꯒꯤ ꯈꯣꯡꯆꯠꯇ ꯇꯧꯐꯝ ꯊꯣꯛꯏꯅꯤꯀꯣ ꯇꯧꯕ ꯇꯧꯗꯕꯅ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯐꯤꯕꯝꯗꯨꯅ ꯀꯣꯟꯅ ꯋꯥꯐꯝ ꯂꯥꯛꯑꯅꯤꯀꯣ ꯁꯤꯒꯤ ꯕꯣꯠꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯣꯏꯅ ꯁꯤꯗ ꯕꯣꯠ ꯈꯔ ꯐꯪꯅꯕꯅꯦ ꯀꯥꯅ ꯁ꯭ꯋꯥꯏꯗ ꯄꯣꯂꯤꯇꯤꯛꯁ ꯁꯥꯟꯅꯔꯛꯄ ꯍꯥꯏꯁꯦ ꯃꯁꯤ ꯃꯣꯏꯒꯤ ꯐꯤꯕꯝꯁꯤ ꯂꯨꯔꯦꯅ ꯑꯩ ꯀꯩꯅꯣ ꯇꯧꯕ ꯃꯥꯜꯂꯦ ꯑꯗꯨꯕꯨ ꯑꯩ ꯋꯥꯈꯟꯗꯗꯤ ꯃꯁꯤ ꯑꯁꯨꯛ ꯌꯥꯝ ꯄꯨꯛꯆꯦꯟ ꯄꯤꯛꯅ ꯔꯥꯟꯇꯤ ꯇꯧꯒꯗꯕ ꯅꯠꯇꯦꯅ ꯑꯩ ꯁꯨꯃꯥꯏꯅ ꯍꯥꯏꯖꯅꯤꯡꯉꯦ ꯑꯍꯥꯟꯕꯗ ꯌꯥꯝ ꯆꯣꯞꯃꯟꯕ ꯇꯧꯕ ꯑꯗꯨ ꯃꯤ ꯃꯆꯥꯒꯤ ꯋꯥꯈꯟꯅꯤ ꯃꯤ ꯃꯆꯥꯗꯤ ꯑꯩꯈꯣꯏ ꯃꯁꯥ ꯄꯤꯛꯄꯗꯨ ꯅꯠꯇꯦꯀꯣ ꯋꯥꯈꯟ ꯃꯆꯥꯗꯣ ꯑꯗꯨꯒꯤ ꯊꯕꯛꯅꯦꯕ ꯑꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯈꯜꯂꯤꯁꯦ ꯃꯁꯤꯒꯤ ꯂꯤꯁꯤꯡ 10ꯁꯦ 10 ꯄꯤꯅꯤ ꯍꯥꯏꯁꯦ 10 ꯑꯃꯨꯛ ꯁꯨꯅ ꯐꯪꯗꯣꯔꯤꯕ꯭ꯔꯥ ꯁꯤꯅꯤ ꯍꯥꯏꯅ ꯄꯤꯕꯤꯗꯣꯔꯤꯕ꯭ꯔꯥ 10 ꯑꯗꯨ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯅꯪ ꯂꯨꯄꯥ 500 ꯑꯗꯨ ꯆꯪꯅꯤ 300 ꯑꯗꯨ ꯆꯪꯅꯤ 200 ꯑꯗꯨ ꯆꯪꯅꯤ ꯍꯥꯏꯔꯒ ꯆꯪꯈꯤꯕ ꯃꯌꯥꯝ ꯀꯥꯏꯊꯣꯛ ꯀꯥꯏꯁꯤꯟ ꯇꯧꯔꯒ ꯄꯨꯂꯞꯅ 6,000ꯒ ꯐꯪꯕꯤꯗꯣ ꯍꯥꯎꯁꯤꯡ ꯂꯣꯟꯒ ꯇꯧꯕꯤ ꯃꯌꯥꯝꯗꯣ ꯂꯨꯄꯥꯗꯤ ꯑꯁꯨꯛ ꯄꯤ ꯍꯥꯏꯕ ꯆꯦꯟꯊꯣꯛ ꯆꯦꯟꯁꯤꯟ ꯇꯧꯕꯗ ꯄꯩꯁꯥꯗꯣ ꯂꯣꯏ ꯇꯧꯔꯒ ꯄꯨꯂꯞ ꯍꯦꯛ ꯐꯪꯗꯕꯗꯣ 10,000 ꯁꯤꯗꯅ ꯑꯁꯤꯁꯨ ꯃꯄꯨꯡ ꯐꯥꯅ ꯐꯪꯗꯣꯔꯤꯕ ꯍꯥꯏ ꯋꯥꯍꯪ ꯑꯃꯁꯨ ꯂꯥꯛꯑꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯁꯤꯗ ꯄꯣꯂꯤꯇꯤꯛꯁ ꯇꯧꯔꯤ ꯃꯌꯥꯝꯁꯦ ꯃꯁꯤ ꯂꯩꯀꯥꯏꯒꯤ ꯂꯣꯀꯦꯜ ꯀ꯭ꯂꯕꯁꯤꯡ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯊꯤꯡꯒꯗꯕꯅꯦꯕ ꯁꯤꯒꯨꯝꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯊꯧꯔꯥꯡ ꯑꯃꯒꯤ ꯃꯈꯥꯗ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯁꯦꯜꯐ ꯍꯦꯜꯞ ꯒ꯭ꯔꯨꯞꯁꯤꯡꯒꯤ ꯃꯈꯥꯗ ꯄꯤꯒꯗꯧꯕ ꯄꯩꯁꯥ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯑꯩꯈꯣꯏꯒꯤ ꯔꯨꯔꯦꯜ ꯂꯥꯏꯚꯂꯤꯍꯨꯗ ꯃꯤꯁꯟꯒꯤ ꯃꯈꯥꯗ ꯂꯥꯛꯀꯗꯣꯏꯅꯦꯕ ꯁꯦꯜꯐ ꯍꯦꯜꯞ ꯒ꯭ꯔꯨꯞꯀꯤ ꯈꯨꯠꯊꯥꯡꯗ ꯆꯠꯇꯣꯏ ꯄꯩꯁꯥꯅꯦꯕ ꯍꯦꯛ ꯖꯣꯕ ꯖꯣꯕꯗ ꯄꯪꯄꯤ ꯄꯤ ꯌꯥꯄꯣꯠꯇꯦ ꯃꯣꯏ ꯄꯣꯀꯦꯠꯇꯒꯤ ꯑꯩꯈꯣꯏ ꯚꯣꯠꯀꯤ ꯀꯦꯝꯄꯦꯟ ꯆꯠꯄꯗ ꯄꯪꯄꯤ ꯄꯤꯕ ꯃꯥꯏ ꯄꯤ ꯌꯥꯕ ꯅꯠꯇꯦꯕ ꯊꯧꯔꯥꯡ ꯑꯃꯒꯤ ꯅꯤꯌꯣꯝ ꯑꯃꯒꯤ ꯃꯈꯥꯗ ꯄꯤꯗꯣꯔꯤꯕꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯁꯦꯜꯐ ꯍꯦꯜꯞ ꯒ꯭ꯔꯨꯞꯁꯤꯡꯒꯤ ꯈꯨꯠꯊꯥꯡꯗ ꯄꯤꯗꯣꯏꯅꯦꯕ ꯁꯤꯗ ꯑꯃꯨꯛ ꯋꯥꯍꯪ ꯑꯃ ꯂꯥꯛꯏꯗꯤ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯃꯌꯥꯝꯗ ꯁꯦꯜꯐ ꯍꯦꯜꯞ ꯒ꯭ꯔꯨꯞꯁꯦ ꯂꯩꯅꯔꯦ ꯑꯗꯨꯒ ꯈꯨꯡꯒꯪꯒꯤ ꯂꯝꯗꯗꯤ ꯈꯔ ꯍꯦꯟꯅ ꯂꯩꯌꯦꯕ ꯁꯦꯜꯐ ꯍꯦꯜꯞ ꯒ꯭ꯔꯨꯞꯁꯤꯡꯁꯦ ꯑꯗꯣ ꯍꯧꯖꯤꯛ ꯄꯤꯗꯣꯏꯁꯦ ꯂꯩꯔꯤꯕ ꯁꯦꯜꯐ ꯍꯦꯜꯞ ꯒ꯭ꯔꯨꯞꯁꯤꯡꯗ ꯄꯤꯗꯣꯔꯤꯕ꯭ꯔꯥ ꯑꯗꯨ ꯁꯦꯜꯐ ꯍꯦꯜꯞ ꯒ꯭ꯔꯨꯞꯁꯤꯡꯗꯨꯒꯤ ꯃꯊꯛꯇ ꯑꯃꯨꯛ ꯃꯤ ꯑꯅꯧꯕ ꯈꯔ ꯑꯃꯨꯛ ꯁꯦꯜꯐ ꯍꯦꯜꯞ ꯒ꯭ꯔꯨꯞꯇꯗꯤ ꯌꯥꯎꯍꯜꯂꯒ ꯄꯤꯗꯣꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯡ ꯅꯠꯇ꯭ꯔꯒ ꯋꯥꯀꯔꯁꯤꯡ ꯅꯠꯇ꯭ꯔꯒ ꯃꯣꯏ ꯕꯤꯖꯦꯄꯤꯒꯤ ꯊꯧꯃꯤꯁꯤꯡꯗꯨꯅ ꯃꯣꯏꯅ ꯁꯦꯜꯐ ꯍꯦꯜꯞ ꯒ꯭ꯔꯨꯞꯁꯦ ꯑꯃꯨꯛ ꯁꯦꯝꯗꯣꯔꯤꯕ꯭ꯔꯥ ꯑꯗ ꯁꯦꯜꯐ ꯍꯦꯜꯞ ꯒ꯭ꯔꯨꯞꯁꯤꯗ ꯁꯤꯒꯤ ꯁꯦꯝꯕꯒꯤ ꯄꯤꯒꯗꯕ ꯐꯪꯒꯗꯕ ꯕꯦꯅꯤꯐꯤꯁꯔꯤ ꯍꯥꯏꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯒꯗꯕ ꯀꯥꯡꯕꯨꯁꯦ ꯃꯁꯤ ꯐꯪꯅꯕꯒꯤ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥꯅ ꯀꯔꯤꯅꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯕꯁꯤꯁꯨ ꯃꯌꯦꯛ ꯈꯔ ꯁꯦꯡꯕ ꯑꯃ ꯆꯪꯉꯦꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯗ ꯑꯩꯅ ꯂꯩꯀꯥꯏ ꯂꯩꯀꯥꯏ ꯀ꯭ꯂꯕꯇ ꯃꯩꯔꯥ ꯄꯥꯏꯕꯗ ꯍꯥꯏꯖꯅꯤꯡꯉꯤꯗꯤ ꯁꯤꯒꯨꯝꯕ ꯊꯧꯁꯤꯜꯁꯦ ꯂꯩꯉꯥꯛꯀꯤ ꯑꯩꯈꯣꯏꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟ ꯑꯃꯒꯤ ꯄꯊꯥꯞ ꯑꯃꯒꯤ ꯆꯠꯅ ꯄꯊꯥꯞꯒꯤ ꯃꯈꯥꯗ ꯅꯤꯌꯣꯝꯒꯤ ꯃꯈꯥ ꯇꯧꯕꯅꯤ ꯃꯣꯏ ꯄꯣꯀꯦꯠꯇꯩ ꯄꯤꯕ ꯅꯠꯇꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯤꯒꯤ ꯊꯝꯕꯥꯜ ꯁꯪꯂꯦꯡꯗꯒꯤ ꯀꯥꯏꯊꯣꯛ ꯄꯩꯁꯥꯗ ꯄꯤꯕ ꯅꯠꯇꯦꯕ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯗꯒꯤ ꯄꯤꯗꯣꯏ ꯄꯩꯁꯥꯅꯦꯕ ꯑꯗꯨꯗꯨꯅ ꯃꯁꯤ ꯒꯣꯔꯃꯦꯟꯒꯤ ꯂꯟꯅꯦꯕ ꯑꯗꯨꯗꯥꯅ ꯃꯗꯨꯒꯤ ꯄꯩꯁꯥꯁꯦ ꯄꯤꯅꯕ ꯍꯣꯠꯅꯕꯗ ꯂꯩꯀꯥꯏꯗ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯕ ꯂꯥꯏꯔꯕꯗ ꯄꯤꯕ ꯍꯥꯏꯕꯅꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯌꯥꯝ ꯈꯔ ꯁꯝꯕꯗ ꯂꯥꯏꯔꯕꯗ ꯍꯥꯏꯕꯅꯦꯕ ꯏꯆꯝ ꯆꯝꯕ ꯂꯣꯟꯗ ꯍꯥꯏꯅꯔꯤꯁꯦ ꯃꯣꯏꯒꯤ ꯀꯩꯅꯣꯗ ꯌꯥꯝ ꯀꯣꯏꯊꯣꯛꯇꯕꯤꯗ ꯂꯩꯕ ꯂꯩꯀꯥꯏꯗꯨꯗ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔ ꯆꯍꯤ 3ꯒꯤ ꯍꯧꯖꯤꯛꯀꯤ ꯚꯥꯏꯑꯣꯂꯦꯟꯁ ꯃꯌꯥꯝ ꯊꯣꯛꯇꯅ ꯃꯗꯨ ꯆꯩꯊꯦꯡꯅ ꯋꯥꯔꯕ ꯃꯔꯨꯑꯣꯏꯅ ꯅꯨꯄꯤꯁꯤꯅ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯅꯕꯅꯤ나 ꯑꯋꯥ ꯆꯩꯊꯦꯡꯁꯦ ꯃꯥꯅ ꯈꯔ ꯍꯦꯟꯅ ꯄꯨꯖꯕꯅꯤꯅ ꯅꯨꯄꯤꯗ ꯃꯤꯠꯌꯦꯡ ꯊꯝꯃꯒ ꯅꯨꯄꯤꯗ ꯑꯣꯏꯅ ꯄꯤꯕꯅꯤꯅ ꯂꯥꯏꯔꯕꯗ ꯄꯤꯗꯣꯏꯅꯦ ꯂꯩꯀꯥꯏ ꯑꯃꯗ ꯂꯥꯏꯔꯕꯁꯤꯗꯤ ꯃꯌꯥꯝ ꯀꯂꯞꯅ ꯃꯩꯔꯥ ꯄꯥꯏꯕꯤꯅ ꯂꯣꯏ ꯈꯪꯅ ꯄꯣꯠꯅꯦꯕ ꯑꯗꯨꯒꯤ ꯃꯌꯥꯝꯗꯣ ꯀꯥꯟꯊꯣꯛꯑꯒ ꯑꯣꯏꯗꯕ ꯃꯣꯏ ꯈꯨꯠꯆꯥꯕꯤ ꯈꯟꯅ ꯇꯥꯔꯒꯗꯤ ꯃꯗꯨꯗ ꯀꯩꯒꯨꯝꯕ ꯈꯟꯅ ꯇꯩꯅꯕ ꯊꯣꯛꯂꯛꯑꯕ ꯍꯥꯏꯔꯤꯕ ꯑꯗꯨꯝꯕ ꯋꯥꯀꯔꯁꯤꯡꯗꯣ ꯑꯦꯅꯤ ꯑꯦꯝ ꯑꯦꯜ ꯑꯦꯒꯤ ꯑꯣꯏꯕ ꯑꯃꯒꯤ ꯑꯣꯏꯕ ꯋꯥꯀꯔꯁꯤꯡꯗꯨꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯈꯟꯖꯕꯗ ꯈꯟꯅ ꯆꯩꯅꯕ ꯊꯣꯛ ꯇꯥꯔꯗꯤ ꯃꯗꯨꯒꯤ ꯗꯥꯏꯇꯗꯣ ꯑꯗꯨꯝꯕ ꯋꯥꯀꯔꯁꯤꯡꯗ ꯄꯨꯒꯗꯕꯅꯤ ꯍꯥꯏꯕ ꯑꯊꯤꯡꯕꯁꯦ ꯍꯥꯟꯅ ꯂꯩꯀꯥꯏ ꯀꯂꯞ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯋꯥꯔꯦꯞ ꯂꯧꯔ ꯊꯝꯕꯤꯒꯗꯕꯅꯦꯕ ꯅꯠꯇ꯭ꯔꯒꯗꯤ ꯌꯥꯔꯣꯏꯕ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯃꯣꯏꯅ ꯄꯛꯇꯧ ꯇꯧꯕ ꯌꯥꯔꯣꯏꯕ ꯑꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯁꯨ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯍꯧꯖꯤꯛꯀꯤ ꯄꯣꯂꯤꯇꯤꯀꯦꯜ ꯋꯥꯀꯔꯁꯤꯡ ꯃꯔꯨꯑꯣꯏꯅ ꯃꯅꯤꯄꯨꯔꯗꯤ ꯍꯧꯖꯤꯛ ꯂꯨꯔꯤꯡꯒꯤꯅ ꯈꯔ ꯍꯦꯟꯅ ꯇꯧꯔꯝꯃꯅꯤꯀꯣ ꯃꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡꯁꯦ ꯑꯗꯨꯛ ꯌꯥꯝꯅ ꯂꯨꯄꯥ 10,000 ꯈꯛ ꯄꯤꯕꯤꯕꯗ ꯉꯁꯥꯏꯒꯤ ꯍꯔꯥꯎ ꯍꯔꯥꯎꯅ ꯃꯌꯥꯝꯅ ꯑꯗꯨꯛ ꯌꯥꯝꯅ ꯏꯃꯥ ꯏꯟꯗꯣꯟꯁꯤꯗ ꯏꯆꯜ ꯏꯆꯦꯁꯤꯡꯗ ꯅꯨꯡꯁꯤꯅꯀꯣ ꯑꯩꯈꯣꯏꯒꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯃꯥꯡꯑꯣꯏꯅꯅ ꯈꯤꯇꯪ ꯅꯤꯉꯣꯜꯁꯤꯡꯗ ꯄꯤꯕ ꯊꯃꯣꯏ ꯁꯦꯡꯕ ꯈꯨꯗꯣꯜ ꯑꯗꯨ ꯑꯣꯏꯕꯩ ꯃꯍꯨꯠꯇ ꯍꯦꯛꯇ ꯃꯤꯕꯨ ꯀꯔꯤꯒꯨꯝꯕ ꯀꯟꯗꯤꯁꯟ ꯑꯃ ꯊꯝꯃꯒ
ꯌꯥꯆꯜ ꯑꯃ ꯂꯥꯛꯁꯤꯜꯂꯒ ꯁꯨꯃꯥꯏꯅ ꯇꯧꯗꯤ ꯁꯤ ꯇꯧꯕ ꯌꯥꯔꯣꯏꯒ ꯍꯥꯏꯕꯒꯤ ꯃꯑꯣꯡ ꯑꯃ ꯇꯧꯔꯛ ꯇꯥꯔꯒꯗꯤ ꯅꯈꯣꯏꯅ ꯖꯥꯇꯤꯒꯤ ꯐꯨꯔꯨꯞꯀꯤ ꯅꯆꯟꯅꯆꯤꯗ ꯌꯦꯡꯉꯤꯕ ꯃꯤꯠꯌꯦꯡꯁꯦ ꯀꯔꯝꯕ ꯃꯤꯠꯌꯦꯡꯅꯣ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯗꯤ ꯍꯪꯅꯤꯡꯉꯦꯕ ꯇꯁꯦꯡꯕ ꯑꯩꯈꯣꯏ ꯂꯝꯗꯝꯁꯤꯒꯤ ꯑꯁꯦꯡꯕ ꯄꯥꯔꯤ ꯄꯨꯔꯤ ꯍꯥꯛꯇꯛꯇꯒꯤ ꯆꯠꯂꯛꯄ ꯑꯁꯦꯡꯕ ꯏꯔꯦ ꯍꯥꯏꯕꯁꯦ ꯏꯁꯥꯅ ꯍꯪꯖꯕꯤꯌꯣꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤꯁꯤꯡꯗꯤ ꯃꯔꯨꯑꯣꯏꯅ ꯏꯊꯤꯛꯁ ꯑꯃꯗꯤ ꯏꯊꯣꯛꯑꯖꯦ ꯂꯩꯖꯕꯅꯦꯕ ꯃꯤ ꯇꯨꯝꯃꯤꯉꯩꯗ ꯈꯨꯠꯂꯥꯏ ꯊꯥꯗꯕ ꯆꯥꯔꯤꯉꯩꯗ ꯍꯥꯠꯇꯕ ꯑꯗꯒꯤꯗꯤ ꯈꯨꯠꯂꯥꯏ ꯌꯥꯎꯗꯕ ꯃꯤꯗ ꯈꯨꯠꯂꯥꯏ ꯊꯦꯡꯅꯗꯕ ꯍꯥꯏꯕ ꯅꯤꯄꯥ ꯊꯣꯛꯄ ꯑꯗꯨꯒꯤ ꯏꯊꯤꯛꯁ ꯏꯊꯣꯛꯑꯁꯨ ꯆꯠꯅꯔꯤꯕ꯭ꯔꯥꯕ ꯏꯆꯜꯂꯤꯁꯦ ꯏꯃꯥ ꯏꯟꯗꯣꯟ ꯁꯣꯟꯖꯔꯕ ꯑꯗꯨꯁꯨ ꯂꯥꯏꯔꯕꯒꯤ ꯀꯥꯡꯂꯨꯞꯇ ꯆꯜꯂꯕ ꯑꯗꯨꯗ ꯅꯣꯏꯒꯤ ꯀꯩꯅꯣꯗꯨ ꯄꯤꯅꯤ ꯍꯥꯏꯇꯥꯔꯗꯤ ꯑꯗꯨꯗꯤ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯡꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯅꯨꯄꯤꯁꯤꯡꯗ ꯂꯣꯏ ꯄꯤꯕꯤꯔꯣ ꯀꯩꯅꯣ ꯃꯣꯏꯁꯨ ꯅꯨꯄꯤꯅꯤ ꯋꯥꯀꯔꯁꯤꯡꯒꯤ ꯈꯔ ꯑꯀꯟ ꯑꯀꯟꯕ ꯋꯥꯀꯔꯁꯤꯡꯗꯨꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯅꯨꯄꯤꯗ ꯂꯣꯏ ꯂꯧꯕꯤꯈ꯭ꯔꯣ ꯀꯩꯅꯣ ꯏꯃꯥ ꯏꯕꯦꯟ ꯑꯁꯣꯟ ꯑꯅꯥ ꯌꯦꯡꯕꯤꯗꯁꯨ ꯌꯥꯔꯦ ꯀꯩꯅꯣ ꯁꯝꯅ ꯍꯥꯏꯕꯗ ꯑꯗꯨꯒꯨꯝꯕ ꯄꯣꯂꯤꯇꯤꯛꯁꯇꯨ ꯊꯥꯔꯠ ꯀ꯭ꯂꯥꯁꯀꯤ ꯄꯣꯂꯤꯇꯤꯛꯁꯇꯨ ꯇꯧꯕꯤꯒꯅꯣꯕ ꯅꯨꯄꯤ ꯁꯦꯝꯒꯠꯄꯤꯌꯣ ꯏꯟꯇꯔꯅꯦꯁꯅꯦꯜ ꯋꯨꯃꯦꯟꯁ ꯗꯦ ꯅꯨꯃꯤꯠ ꯅꯠꯇ꯭ꯔꯣ ꯃꯥꯔꯆ 9 ꯑꯁꯦ ꯏꯟꯇꯔꯅꯦꯁꯅꯦꯜ ꯋꯨꯃꯦꯟꯁ ꯗꯦ ꯃꯥꯔꯆ 9 ꯑꯁꯤꯗ ꯃꯥꯂꯦꯝꯒꯤ ꯅꯨꯄꯤꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯗꯨꯒꯤ ꯌꯣꯛꯈꯠꯂꯁꯤ ꯃꯥꯂꯦꯝꯒꯤ ꯅꯨꯄꯤꯁꯤꯡꯒꯤ ꯃꯄꯥꯡ ꯀꯜꯂꯁꯤ ꯃꯣꯏꯕꯨ ꯆꯤꯡꯈꯠꯄꯤꯔꯁꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯇꯧꯔꯀꯥꯟꯗ ꯃꯥꯒꯤ ꯏꯟꯁꯇ꯭ꯔꯛꯁꯟꯂ ꯃꯥ ꯈꯪꯗꯕꯤꯗ ꯃꯔꯛꯇ ꯂꯩꯕ ꯃꯌꯥꯝꯗꯨꯅ ꯑꯣꯄꯥ ꯁꯥꯔꯒ ꯍꯦꯟꯖꯟꯅ ꯊꯕꯛ ꯐꯖꯜꯂꯨꯔꯤꯕ꯭ꯔꯥ ꯀꯔꯤꯅꯣꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯁꯤꯅ ꯃꯈꯣꯏꯒꯤ ꯑꯩꯈꯣꯏꯅ ꯑꯅꯤ ꯊꯣꯛꯅ ꯌꯦꯡꯕ ꯌꯥꯏꯕ ꯃꯣꯏ ꯂꯥꯛꯀꯗꯕ ꯏꯂꯦꯛꯁꯟꯗ ꯚꯣꯠ ꯂꯨꯔꯦ ꯍꯥꯏꯕꯒꯤ ꯃꯈꯣꯏꯅ ꯃꯤꯌꯥꯝꯗ ꯃꯗꯨꯒꯤ ꯀꯩꯅꯣ ꯑꯃ ꯁꯤꯒꯅꯦꯜ ꯑꯃ ꯄꯤꯖꯕ ꯑꯃ ꯑꯅꯤꯁꯨꯕꯗ ꯂꯝꯗꯝꯁꯤꯒꯤ ꯏꯆꯜ ꯏꯆꯦꯁꯤꯡꯕꯨ ꯃꯣꯏꯅ ꯍꯦꯛꯇ ꯅꯝꯐꯨ ꯍꯥꯐꯨꯗ ꯂꯥꯟꯅ ꯃꯤꯁꯒꯥꯏꯗ ꯇꯧꯕꯤꯕꯗꯣ ꯑꯗꯨꯗꯤ ꯌꯥꯝ ꯊꯤ ꯂꯥꯟꯒꯅꯦꯕ ꯂꯝꯗꯝꯁꯤꯒꯤ ꯏꯆꯜ ꯏꯆꯦ ꯏꯃꯥ ꯏꯕꯦꯟꯁꯤꯡꯁꯦ ꯃꯁꯤ ꯉꯜꯂꯤꯉꯩ ꯃꯇꯝꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯊꯧꯔꯝ ꯊꯧꯗꯥ ꯀꯌꯥꯗ ꯂꯩꯉꯥꯛꯂꯣꯟꯗ ꯃꯌꯥꯝ ꯑꯃ ꯑꯇꯣꯞꯄ ꯊꯧꯗꯥꯡ ꯂꯧꯔ ꯂꯥꯛꯆꯕꯅꯦꯕ ꯃꯗꯨꯗ ꯑꯗꯨꯝꯕ ꯇꯧꯍꯩꯗꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯅꯝꯐꯨ ꯍꯥꯐꯨ ꯃꯥꯟꯕ ꯃꯤꯂꯥꯏꯔꯕꯗ ꯑꯃꯨꯛꯀꯁꯨ ꯂꯥꯟꯒꯤ ꯆꯩꯊꯦꯡꯁꯨ ꯐꯪꯉꯤꯃꯛꯇ ꯑꯃꯨꯛꯀꯁꯨ ꯑꯅꯧꯕ ꯂꯥꯟ ꯑꯃꯒꯤ ꯆꯩꯊꯦꯡ ꯍꯥꯞꯆꯤꯟꯕꯤꯕꯒꯤ ꯃꯑꯣꯡ ꯇꯧꯕ ꯇꯥꯔꯒꯗꯤ ꯃꯗꯨ ꯇꯨꯡꯒꯤ ꯄꯨꯋꯥꯔꯤꯅ ꯇꯨꯡꯒꯤ ꯃꯤꯔꯣꯟꯅ ꯉꯥꯛꯄꯤꯔꯣꯏꯗꯕ ꯊꯕꯛꯅꯤ ꯑꯗꯨꯅ ꯍꯥꯟꯅ ꯀꯅꯥꯒꯨꯝꯕ ꯇꯧꯔꯨꯕ ꯂꯩꯇꯥꯁꯨ ꯍꯟꯗꯣꯛꯄꯤꯔꯣ ꯂꯥꯏꯔꯕ ꯃꯌꯥꯝ ꯊꯤꯔ ꯄꯤꯕꯤꯌꯨ ꯀꯩꯅꯣ ꯍꯧꯖꯤꯛ ꯕꯖꯥꯔ ꯃꯅꯨꯡꯗꯒ ꯁꯤ ꯕꯖꯥꯔꯒꯤ ꯇꯣꯉꯥꯟ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ ꯀꯊꯤꯡꯒꯤ ꯅꯥꯀꯟꯗ ꯅꯣꯡꯖꯨ ꯅꯨꯡꯁꯥ ꯃꯔꯛꯇ ꯐꯝꯖꯔꯤꯕ ꯁ꯭ꯇ꯭ꯔꯤꯠ ꯚꯦꯟꯗꯔꯁꯤꯡꯒ ꯑꯗꯨ ꯊꯤꯒꯠꯄꯤꯔꯣ ꯈꯪꯕꯤꯔꯣ ꯃꯣꯏꯁꯨ ꯄꯤꯕꯤ ꯌꯥꯏꯅ ꯁ꯭ꯇ꯭ꯔꯤꯠ ꯚꯦꯟꯗꯔ ꯑꯁꯤ ꯅꯨꯡꯁꯥ ꯁꯥꯔꯦ ꯁ꯭ꯇ꯭ꯔꯤꯠ ꯚꯦꯟꯗꯔꯗꯤ ꯆꯩꯊꯦꯡ ꯐꯪꯗꯣꯏꯅꯤ ꯅꯣꯡ ꯆꯨꯔꯦ ꯆꯩꯊꯦꯡ ꯐꯪꯗꯣꯔꯤꯕꯅꯤ ꯅꯨꯡꯁꯤꯠ ꯁꯤꯜꯂꯦ ꯆꯩꯊꯦꯡ ꯐꯪꯗꯣꯔꯤꯕꯅꯤ ꯂꯝꯕꯤ ꯎꯐꯨꯜ ꯍꯧꯔꯦ ꯁ꯭ꯇ꯭ꯔꯤꯠ ꯚꯦꯟꯗꯔꯁꯤ ꯆꯩꯊꯦꯡ ꯐꯪꯖꯔꯤꯕꯅꯦꯕ ꯑꯗꯨꯒꯨꯝꯕ ꯂꯥꯏꯔꯕ ꯃꯌꯥꯝꯁꯨ ꯈꯔ ꯈꯟꯒꯠꯂ ꯄꯤꯕꯤꯌꯨꯗꯅ ꯃꯣꯏ ꯀꯦꯟꯗ꯭ꯔꯗ ꯆꯪꯅꯔꯒ ꯀꯅꯥ ꯂꯩ ꯅꯪ ꯑꯗꯨ ꯌꯥꯎꯁꯜꯂꯨ ꯅꯪ ꯑꯗꯨ ꯇꯧꯁꯜꯂꯨ ꯑꯩꯈꯣꯏꯅ ꯇꯧꯕꯤꯒꯅꯤ 10,000 ꯃꯣꯏ ꯄꯤꯕꯤꯕ ꯇꯥꯏꯞꯇꯣ ꯆꯦꯡꯒꯥꯁꯦ ꯃꯣꯏꯅ ꯑꯩ ꯉꯁꯥꯏ ꯍꯥꯏꯖꯕꯗꯣ ꯃꯣꯏ ꯀꯣꯠꯇꯤ ꯄꯨꯊꯣꯛꯑꯒ ꯐꯧ ꯇꯥꯏꯊꯣꯛꯑꯒ ꯐꯧꯗꯨ ꯇꯛꯊꯣꯛꯑꯒ ꯃꯣꯏꯗ ꯄꯤꯕꯤꯕꯒꯤ ꯃꯑꯣꯡ ꯁꯨꯝ ꯇꯧꯈꯠꯂꯒꯗꯤ ꯈꯔ ꯂꯩꯔꯗꯤ ꯑꯁꯥ ꯋꯥꯀꯔꯁꯤꯡꯒꯤ ꯑꯩꯈꯣꯏ ꯔꯤꯃꯨꯅꯔꯦꯁꯟ ꯍꯥꯏꯒꯗ꯭ꯔꯥ ꯑꯪꯒꯜꯋꯥꯗꯤ ꯋꯥꯀꯔꯁꯤꯡꯒꯤ ꯔꯤꯃꯨꯅꯔꯦꯁꯟꯒꯥꯁꯦ ꯃꯣꯏꯅ ꯃꯌꯨꯝꯗ ꯀꯧꯔ ꯄꯤꯈꯠꯂꯛꯄꯒꯤ ꯐꯤꯕꯝ ꯂꯥꯛꯑꯦꯕ ꯒꯣꯔꯃꯦꯟ ꯏꯝꯄ꯭ꯂꯣꯌꯤ ꯃꯌꯥꯝꯒꯤ ꯇꯣꯂꯣꯞꯀꯥꯁꯦ ꯃꯣꯏꯒꯤ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏ ꯄꯣꯂꯤꯇꯤꯀꯦꯜ ꯂꯤꯗꯔꯁꯤꯡꯗꯨꯅ ꯃꯣꯏ ꯃꯌꯨꯝꯗ ꯅꯠꯇ꯭ꯔꯒ ꯃꯣꯏ ꯂꯩꯀꯥꯏ ꯀꯧꯔꯒ ꯅꯪꯒꯤ ꯇꯣꯂꯣꯞꯁꯦ ꯈꯔ ꯄꯤꯕꯤꯕꯒꯤ ꯐꯤꯕꯝ ꯂꯥꯛꯅꯔꯗꯤ ꯂꯩꯕꯥꯛꯁꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣꯕ इलेक्शन है याम मरु चुमी अखोई कनो हाईबीदो डेमोक्रेसी चटप लेबा यंगलेन सरुसी इलेक्शन ने इलेक्शन मोइन पवार पाइनबगी तौनो अफब थबक तौर पवार फंगजनेबा मोइन सी तौरमे मोई क्रेडिट फंगजब ताम नत्रो मोइन सी मोई मतमदा सी सुमाई पीखरे खोटकरे हादि याम तौब थबक फजा फजा तौब दम पिजगनी मियाम से लाइनेबा नफु हापुत्रगा अदुना तौरगा पैसा फंगने बोट फंगने का जो खनबिरुनोबा फंगोय फेन सोकने कोई मीटिंग यावदि 10,000 पीरोय हाइबुबुदि मसी मयाम के अवा अनाद मतेंग पांगमनि लौबीरो हारगा नुसीना पीरगदि मसाना अदुम लाक्सरदौ लेरबने हेना अखोगी मणिपुर की नुपी सिंसी याम पुक्सेन चावबनी याम तौबिबन खंगबनी अखोई मणिपुर द मीना हाइ मियोक मिचान फबा अदुगा पिजे भितर फबा चायो नाउ फबा हाइसे अखोई नुपी द मपुंग ओरगा हाइनेबा सिगु वाफम हम लेइजे अखोइना मियोक मिचान फबा हाइसे मियोक मिचान मी योप खोप तौबची नुपी ने याम तौइदना चायो नाउ फबा मी योप खोपसे इमाइ बेना याम योक्त्रा अदगी मी लाप हॉस्पिटलिटी फबा मी इसिंग पिथक सेवा तौबसे अखोई नुपी सिंगी फजबा वांगा फिदाम लेजरिमनेबा तौबिमन काउदबा कांबुनेबा नोइदि तौबिमन नते सिंदे हाना अदमाय लुपा लिसिंग तरा पीनी अदुगा अदुदना बोट पीगदमे अदु तौबदि अदुदि कंडीशन नेबा अदुदि मिगी किनोदु नंफु हापु मंतिंगनबा अदुदि सी तौदि यारो हाइबा तौदादि अदुदि याम थी लाले गवर्नमेंट की पैसा गवर्नमेंट की स्कीम माइगदरा गवर्नमेंट की कईगुंबा थौरांग अमबु अदुमाइना मफम कयादा अदुमाइना लान पुथोबु अदुगुंबा मीजिंगजु मयकिदि आइनगी मदुदि फारगा जेलदा थमगदमनेबा मोय बुक तौगदमनेबा असी तौरिदबि मरमसु लेते मरमदि गवर्नमेंट की किनोबु फजबि स्कीम अमबु मखोइना सेरान तुरान अर्थ हला तौ याब्राबा अदुदना मसी तौबिगनो मणिपुर मियाम लाव तौरगजु लेकाय काय क्लब की मेरा पाइबेना हाइजगिबदो मदुना थिंबियु अदुगा मदुदा मोय अदुम तौबा कांबुजुदा अकनबा क्लबना मेरा पाइबेना तौदना बवा हाइबियोबा अदुगुंबगी वाफम जय अदमाइना थमजनिंगी अदुना अतोपदा आइना हाइजनिंगबसे अमुचु केनोनी अखोइगी ओनेबन सीएम नसु सिगी वाफमसे लेइरे ओनेबन सीएम नसि लाउथोपिरे को मयामदा सिमाइ तौरे खोरेना फजग्रबा स्कीम जी लाउथो कांदा सोंदा हुजिक लेरे खुलकता मची द ngangnरिबा मयाम से अखोइ सिदसु नैनरिदना सिदसु अदु लेनैजु माना लाउथोयो पोदुगा सोन तौथुरै पोचिगा जानरक्तरे
ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯃꯇꯝ ꯆꯥꯅ ꯃꯉꯣꯟꯗ ꯏꯟꯐꯣꯔꯃꯦꯁꯟ ꯑꯃ ꯄꯤꯖꯔꯤꯕꯅꯤ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤꯕꯅꯤ ꯁꯦꯝꯗꯣꯛꯄꯤꯌꯣꯅ ꯑꯗꯨꯅ ꯑꯣꯅꯔꯦꯕꯜ ꯁꯤಎꯝꯅꯁꯨ ꯁ꯭ꯄꯦꯁꯤꯑꯦꯜ ꯑꯦꯇꯦꯟꯁꯟ ꯂꯧꯕꯤꯔꯒ ꯏꯟꯇꯔꯚꯦꯟ ꯇꯧꯕꯤꯔꯒ ꯀꯔꯝꯕ ꯀꯦꯟꯗ꯭ꯔꯗ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃꯅ ꯂꯥꯎꯊꯣꯛꯄ ꯁ꯭ꯀꯤꯝ ꯐꯖꯈ꯭ꯔꯕꯁꯤ ꯃꯣꯏꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯆꯠꯂꯒ ꯚꯣꯠꯀꯤ ꯀꯩꯅꯣ ꯑꯣꯏꯅ ꯑꯣꯟꯊꯣꯛꯇꯅ ꯚꯣꯠ ꯀꯦꯝꯄꯦꯟ ꯇꯧꯅꯕ ꯑꯣꯟꯊꯣꯛꯄꯁꯤꯅ ꯑꯩꯈꯣꯏ ꯏꯖꯠ ꯃꯥꯡꯗꯣꯔꯦ ꯈꯣꯠꯇꯣꯔꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡ ꯇꯧꯔꯒ ꯂꯩꯔꯦꯅ ꯃꯥꯅꯁꯨ ꯃꯁꯤ ꯈꯨꯠ ꯊꯤꯡꯖꯤꯜꯂ ꯊꯤꯡꯕꯤꯕ ꯑꯃ ꯊꯣꯛꯑꯦꯕ ꯅꯠꯇ꯭ꯔꯒꯗꯤ ꯍꯦꯟꯅ ꯚꯣꯠ ꯐꯪꯕ꯭ꯔꯥꯕꯨ ꯑꯩꯈꯣꯏꯒꯤ ꯍꯦꯟꯅ ꯇꯨꯅꯤ ꯆꯥꯅꯤꯡꯕꯗꯤ ꯂꯦꯛꯇꯅ ꯇꯣꯛꯑꯦ ꯍꯥꯏꯕ ꯃꯩꯇꯩ ꯄꯥꯎꯔꯧ ꯑꯃ ꯂꯩꯕꯅꯤꯀꯣ ꯆꯥꯅꯤꯡꯕꯗꯤ ꯂꯦꯛꯇꯅ ꯇꯣꯛꯑꯦ ꯍꯥꯏꯕꯗꯣ ꯇꯥꯒꯅꯤ ꯑꯗꯨꯅ ꯌꯥꯝꯅ ꯈꯔ ꯀꯩꯅꯣ ꯃꯤꯅ ꯈꯔ ꯍꯥꯏꯔꯤꯉꯩꯗ ꯌꯥꯗ꯭ꯔꯤꯉꯩꯁꯤꯗ ꯈꯔ ꯇꯣꯛꯊꯣꯛꯄꯤꯍꯧ ꯍꯟꯗꯣꯛꯄꯤꯍꯧ ꯅꯠꯇ꯭ꯔꯒ ꯁꯤꯗ ꯑꯉꯝ ꯇꯥꯅ ꯁꯨꯝ ꯇꯧꯔꯒꯗꯤ ꯌꯥꯝꯅ ꯍꯦꯟꯅ ꯀꯥ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯕ ꯅꯪꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯟꯗꯛꯀꯤ ꯏꯔꯥꯡ ꯃꯅꯨꯡꯗꯁꯨ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯂꯣꯛ ꯁꯚꯥꯒꯤ ꯏꯂꯦꯛꯁꯟ ꯇꯧꯕ ꯃꯇꯝꯗ ꯀꯔꯤ ꯐꯣꯜ ꯃꯥꯌꯣꯛꯅꯈꯤꯒꯦꯁꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯈꯪꯉꯒ ꯃꯤꯌꯥꯝꯒꯤ ꯊꯕꯛ ꯑꯐꯕ ꯇꯧꯔꯒ ꯃꯤꯌꯥꯝꯅ ꯌꯥꯔꯒ ꯅꯨꯡꯁꯤꯔꯒ ꯑꯗꯨꯝ ꯄꯋꯥꯔ ꯄꯥꯏꯖꯒꯗꯕꯅꯦꯕ ꯅꯝꯐꯨꯅ ꯅꯠꯇ꯭ꯔꯒ ꯈꯗ꯭ꯔꯛ ꯃꯗ꯭ꯔꯛꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟꯕ ꯑꯔꯥꯟꯕ ꯄꯥꯝꯕꯩ ꯆꯪꯁꯤꯜꯂꯒ ꯄꯪꯇꯧ ꯇꯧꯕ ꯌꯥꯔꯣꯏ ꯑꯟꯐꯤꯌꯥꯔ ꯃꯤꯟꯁꯅ ꯄꯋꯥꯔ ꯄꯥꯏꯕ ꯌꯥꯔꯣꯏ ꯑꯟꯐꯤꯌꯥꯔ ꯃꯤꯟꯁ ꯇꯧꯕꯒꯤ ꯃꯐꯝ ꯍꯧꯖꯤक ꯂꯩꯇꯦ ꯑꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯌꯨꯠꯁꯤꯡꯁꯦ ꯍꯧꯖꯤक ꯐꯖꯅ ꯋꯥꯈꯜ ꯇꯥꯔꯕ ꯃꯇꯝꯅꯤ ꯃꯍꯧꯁꯥꯒ ꯃꯥꯟꯗ꯭ꯔꯦ ꯑꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯌꯨꯠꯁꯤꯡꯒꯤ ꯋꯥꯈꯜ ꯇꯥꯔꯛꯄꯗꯨꯅ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯌꯨꯠꯁꯤꯡꯁꯤꯗ ꯚꯣꯠꯁꯤ ꯃꯣꯏꯅ ꯍꯥꯏꯖꯤꯟꯕ ꯇꯧꯁꯤꯟꯕꯁꯤ ꯌꯥꯔꯣꯏ ꯈꯪꯉꯦ ꯌꯨꯠꯁꯤꯡꯒꯤ ꯂꯥꯏꯔꯤꯛ ꯍꯩꯔꯦ ꯁꯤꯡꯉꯦ ꯃꯤꯀꯞ ꯊꯣꯛꯑꯦ ꯐꯖꯅ ꯃꯔꯩꯕꯥꯛ ꯅꯨꯡꯁꯤꯔꯦ ꯃꯐꯨꯔꯨꯞꯀꯤ ꯃꯥꯡꯖꯕ ꯈꯪꯉꯦ ꯍꯧꯖꯤक ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤ ꯂꯣꯏ ꯈꯪꯉꯦꯕ ꯑꯗꯨꯅ ꯏꯃꯥ ꯏꯕꯦꯜ ꯆꯝꯖꯔꯒꯕ ꯏꯃꯥ ꯏꯕꯦꯜ ꯅꯣꯡꯃꯒꯤ ꯁꯨꯖ ꯅꯣꯝꯖꯔꯒ ꯏꯃꯨꯡꯗ ꯂꯩꯖꯔꯤꯕ ꯏꯃꯥ ꯏꯕꯦꯜ ꯃꯌꯥꯝꯁꯤꯗ ꯁꯥꯟꯅꯔꯒ ꯑꯋꯥ ꯆꯩꯊꯦꯡ ꯈꯥꯏ ꯃꯌꯥꯝ ꯁꯥꯟꯅꯔꯒ ꯃꯣꯏꯗꯒꯤ ꯚꯣꯠ ꯂꯧꯔꯒ ꯄꯋꯥꯔ ꯄꯥꯏꯅꯦꯒ ꯈꯜꯂꯒꯗꯤ ꯃꯗꯨꯗꯤ ꯌꯥꯝ ꯊꯤꯅ ꯂꯥꯟꯕ ꯌꯥꯝ ꯊꯤꯅ ꯆꯥꯎꯈꯠꯇꯕ ꯑꯗꯨꯒꯨꯝꯕ ꯌꯥꯝꯅ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯑꯗꯨꯝꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨꯒꯨꯝꯕꯒꯤ ꯊꯧꯗꯣꯛꯅꯤ ꯍꯥꯏꯕꯁꯦ ꯑꯗꯨꯃꯥꯏꯅ ꯐꯥꯔꯁ ꯔꯥꯎꯟꯗ